ꯑꯩꯅ ꯃꯥꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯗꯣꯏꯁꯦꯀꯣ ꯃꯦꯝ ꯍꯥꯏꯗꯤ ꯍꯟꯗꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒꯗꯤ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦ ꯑꯩꯅ ꯃꯥꯒꯤ ꯔꯤꯄ꯭ꯂꯥꯏ ꯇꯧꯗꯣꯏꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯦ ꯚꯤꯗꯤꯑꯣ ꯑꯅꯤꯔꯛ ꯑꯍꯨꯝꯔꯛ ꯑꯗꯨꯝ ꯊꯦꯡꯅꯩꯀꯣ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯦ ꯑꯩꯅ ꯉꯥꯡꯉꯗꯤ ꯃꯌꯥꯗ ꯀꯨꯝꯅꯤꯅ ꯃꯥꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥ ꯉꯥꯡꯉꯤꯁꯦ ꯁꯤ ꯅꯨꯄꯤꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯊꯨꯌꯥꯏꯒꯤ ꯊꯨꯡꯕ ꯁꯝꯕ꯭ꯔꯨ ꯃꯥꯟꯕ ꯃꯥꯒꯨꯝꯕꯅꯁꯨ ꯃꯊꯨꯗꯣ ꯍꯥꯀꯠꯆꯔꯛꯑꯕꯅꯤꯅ ꯀꯣꯏꯉꯥꯡ ꯉꯥꯡꯉꯒ ꯑꯩꯈꯣꯏꯅ ꯂꯧꯕꯤꯒꯗꯕ ꯃꯥꯜꯂꯦ ꯊꯨꯅꯥꯕꯤꯁꯦ ꯀꯁꯨꯕꯤꯁꯦ ꯃꯊꯨꯁꯦ ꯁꯦꯒꯥꯏꯔꯒ ꯐꯥꯗꯧꯅꯦꯍꯦ ꯀꯁꯨꯕꯤ ꯅꯪꯅꯦ ꯍꯥꯏꯔꯛꯑꯣ ꯅꯪꯅ ꯊꯥꯅꯤꯡꯕ ꯃꯇꯝꯗꯣ ꯊꯥꯔꯛꯑꯣ ꯑꯩ ꯑꯣꯏꯁꯨ ꯂꯥꯛꯀꯦ ꯈꯪꯕ꯭ꯔꯥ ꯅꯊꯨꯗꯣ ꯁꯦꯒꯥꯏꯔꯒꯅꯦ ꯍꯨꯝꯃꯥꯏ ꯑꯅꯤꯗꯣ ꯄꯦꯛ ꯄꯦꯛ ꯁꯦꯒꯥꯏꯔꯒꯅꯦ ꯅꯪꯒꯤ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯄꯤꯕꯤꯒꯦꯍꯦ ꯅꯊꯨꯗꯣ ꯃꯅꯝ ꯅꯝꯊꯤꯕꯅꯤꯅꯅꯦ ꯒ꯭ꯂꯣꯞꯁ ꯎꯞꯄꯤꯒꯦꯍꯦ ꯅꯪꯅꯗꯤ ꯍꯥꯏꯖꯕ ꯁꯥꯔꯤ ꯕꯤꯔꯦꯟꯁꯤꯡꯗꯣ ꯀꯥꯏꯅꯒ ꯅꯪ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯦꯛꯇ ꯄꯟꯕ ꯌꯥꯕ꯭ꯔꯕ ꯅꯣꯏꯗꯧꯅ ꯃꯤꯖꯣꯔꯥꯝꯒꯤ ꯊꯨꯁꯣꯞꯄ ꯍꯟꯅꯨꯕꯗꯣ ꯃꯥꯜꯂꯨꯔꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯍꯥꯏꯕꯤꯃ ꯀꯁꯨꯕꯤ ꯊꯨꯌꯥꯏꯒꯤ ꯁꯝꯕ꯭ꯔꯨ ꯃꯥꯟꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯕꯨ ꯀꯌꯥꯝ ꯐꯖꯕ ꯃꯤꯅꯣ ꯍꯥ ꯍꯨꯏꯒꯤ ꯃꯇꯨꯝꯅꯦꯅ ꯐꯖꯩ ꯈꯪꯕ꯭ꯔꯥ ꯅꯪꯕꯨꯗꯤ ꯗꯥꯏꯔꯦꯛ ꯉꯥꯡꯉꯣꯅ ꯍꯧꯏ ꯅꯠꯇ꯭ꯔꯣ ꯅꯪꯗ ꯍꯥ ꯊꯨꯗ ꯃꯣꯏꯊꯣꯛꯄꯤ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯥꯁꯤꯡꯅ ꯑꯩꯈꯣꯏꯁꯦ ꯁꯥꯊꯤꯔꯕꯅꯤꯅ ꯌꯦꯡꯕꯤꯗꯕꯗꯣ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯤꯗ ꯉꯥꯎꯕꯗꯣꯅ ꯍꯥꯏꯕꯤꯒꯦꯁꯦ ꯇꯥꯖꯧ ꯅꯕꯦꯝ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯅꯃꯤꯠꯇꯣ ꯅꯅꯥꯀꯣꯡꯗꯣ ꯅꯞꯊꯤꯗ ꯁꯦꯡꯗꯣꯛꯑꯒ ꯇꯥꯖꯧ ꯑꯣꯛꯇꯕ ꯅꯨꯄꯥ ꯈꯔꯅ ꯅꯣꯏ ꯖꯥꯇꯤꯗꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯖꯥꯇꯤꯗꯁꯨ ꯉꯥꯏꯔꯦ ꯑꯣꯛꯇꯕ ꯅꯨꯄꯥ ꯈꯔꯅ ꯊꯨ ꯑꯆꯧꯕ ꯄꯥꯝꯕꯩ ꯋꯥꯅꯤ ꯃꯊꯨ ꯂꯥꯎ ꯄꯥꯝꯕꯩ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯩꯇꯩ ꯅꯨꯄꯤꯗꯁꯨ ꯑꯣꯛꯇꯕ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯂꯩ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯀꯨꯀꯤ ꯅꯨꯄꯤꯅ ꯍꯦꯜꯂꯤ ꯑꯣꯛꯇꯕ ꯂꯩꯕ ꯅꯊꯨ ꯐꯥꯛꯇꯣꯛꯄ ꯍꯦꯟꯕ ꯅꯣꯏ ꯀꯨꯀꯤ ꯅꯨꯄꯤꯅ ꯍꯦꯜꯂꯤ ꯐꯥꯛꯇꯣꯛꯑꯒ ꯂꯩꯔꯕꯅꯤꯅ ꯀꯔꯝꯕ ꯊꯨꯖꯣꯞꯄꯅ ꯊꯤꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯅꯊꯨꯗꯨꯗꯩꯗ ꯊꯤꯟꯕ ꯇꯥꯕꯅꯤ ꯊꯤꯜꯂꯕꯅꯤꯅ ꯀꯩꯗꯧꯔꯦ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯨꯖꯣꯞꯄꯁꯤꯡꯗꯨꯗ ꯐꯥꯔ ꯃꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯤꯁꯨ ꯈꯪꯗꯦ ꯗꯥꯗꯨ ꯇꯧꯔ ꯂꯩꯁꯜꯂꯕꯅꯤꯅ ꯅꯣꯏꯁꯦ ꯅꯁꯛ ꯐꯖꯕ ꯅꯠꯇꯦꯀꯣ ꯅꯊꯨ ꯄꯥꯛꯄꯒꯤ ꯅꯊꯨ ꯂꯥꯎꯕꯒꯤ ꯈꯪꯉꯤꯀꯣ ꯅꯪ ꯁꯨꯃꯥꯏꯅ ꯉꯥꯡꯉꯣꯅ ꯑꯩꯉꯣꯟꯗ ꯍꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯏꯁꯤ ꯀꯥꯏ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒ ꯁꯤꯃꯁꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯅꯪꯅ ꯍꯥꯏꯖꯔꯤꯒꯦꯀꯣ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯝꯄꯜꯅ ꯊꯣꯝꯅꯤ ꯍꯥꯏꯕ ꯏꯆꯦꯗꯩ ꯅꯪꯅ ꯍꯥꯏꯖꯔꯤꯒꯦꯀꯣ ꯅꯪꯒꯤ ꯀꯔꯤ ꯄꯝꯁꯨꯁ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯪꯒꯤ ꯒꯞꯊꯨ ꯇꯧꯕ ꯅꯪꯒꯤ ꯅꯆꯤꯟꯗꯅ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯀꯟꯅꯤ ꯀꯥꯏꯅ ꯅꯊꯨꯟꯗꯨꯗꯩꯗ ꯀꯥꯏꯅ ꯅꯪꯗꯤ ꯏꯕꯦꯝꯃ ꯅꯊꯨ ꯍꯥꯀꯠꯆꯗꯅꯅꯦ ꯃꯤ ꯈꯨꯗꯤꯡꯒꯤ ꯈꯟꯅꯕ ꯍꯧꯔꯤꯕ ꯅꯪꯒꯤ ꯅꯆꯤꯟꯗꯣ ꯅꯪꯒꯤ ꯅꯊꯨ ꯔꯥꯎꯕꯗꯣ ꯑꯗꯨꯗꯅꯦ ꯑꯩꯒꯤ ꯄꯣꯏꯟꯇꯦꯠꯀꯤ ꯈꯨꯃꯨꯛꯁꯤꯅꯅꯦ ꯅꯊꯨ ꯔꯥꯎꯕꯗꯣ ꯍꯥꯀꯠꯆꯔꯤꯗꯣ ꯂꯦꯡꯊꯠꯂꯒꯅꯦ ꯑꯝꯇꯪ ꯐꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯊꯨꯖꯥꯎꯕꯤ ꯊꯨꯕꯥꯛꯄꯤ ꯊꯨꯌꯥꯏ ꯊꯨꯡꯕꯤ ꯑꯗꯨꯒꯅꯦ ꯅꯪ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯅꯪꯅ ꯊꯥꯒꯠꯂꯛꯄꯗꯩꯗ ꯍꯥꯏꯔꯤꯀꯣ ꯑꯩꯈꯣꯏ ꯍꯥꯎꯇꯛꯆꯥ ꯑꯩꯈꯣꯏꯅ ꯆꯤꯡ ꯍꯨꯔꯥꯟꯕ ꯂꯥꯛꯏ ꯅꯈꯣꯏꯒꯤ ꯅꯃꯥꯒꯤ ꯃꯊꯨ ꯌꯣꯟꯊꯣꯛꯑꯒ ꯂꯩꯔꯝꯕ ꯂꯝ ꯅꯠꯇꯦ ꯍꯥꯎꯇꯛꯁꯦ ꯈꯪꯉꯕ꯭ꯔꯥ ꯅꯪꯒꯤ ꯅꯄꯥ ꯑꯦꯌꯥꯔꯗꯨꯗ ꯍꯪꯉꯣ ꯍꯥꯎꯇꯛꯁꯦ ꯀꯃꯥꯏꯅ ꯀꯅꯥꯒꯤ ꯂꯝꯅꯣ ꯍꯪꯉꯣ ꯈꯪꯉꯕ꯭ꯔꯥ ꯀꯁꯨꯕꯤ ꯅꯪꯅ ꯑꯦꯌꯥꯔꯒꯤ ꯃꯇꯨꯡ ꯀꯣꯜꯂ ꯆꯨꯞꯄ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩꯈꯣꯏ ꯆꯨꯞꯄꯨꯗꯦ ꯈꯪꯉꯕ꯭ꯔꯥ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯅ ꯉꯁꯤꯐꯥꯎꯗ ꯀꯣꯜꯂꯒ ꯍꯥꯏꯖꯕ ꯌꯥꯎꯕ꯭ꯔꯣ ꯅꯣꯏ ꯌꯦꯡꯉꯣ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯑꯦꯌꯥꯔ ꯃꯈꯣꯡꯗꯩꯗ ꯀꯣꯜꯂꯒ ꯈꯔ ꯍꯥꯏꯅꯤ ꯑꯗꯩꯗꯤ ꯃꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤꯗꯨꯗ ꯑꯃꯨꯛ ꯀꯣꯟꯖꯟꯅꯤ ꯅꯊꯕꯥ ꯑꯆꯧꯕꯗꯨꯅ ꯅꯨꯄꯥꯕꯨ ꯅꯄꯣꯠꯇꯨꯅ ꯐꯥꯅꯤ ꯈꯜꯂꯤꯗꯨꯕꯨ ꯅꯣꯏꯕꯨ ꯀꯔꯝꯕ ꯅꯔꯝ ꯆꯠꯅꯣ ꯑꯗꯨꯗꯨꯒꯁꯨ ꯁꯛ ꯐꯖꯕꯤꯒ ꯁꯥꯖꯩꯕ ꯊꯨ ꯂꯥꯎꯕꯩ ꯅꯨꯄꯥꯅ ꯄꯥꯝꯃꯤꯗꯤ ꯍꯥꯏꯅꯤꯡꯗꯗꯅ ꯅꯊꯨ ꯑꯆꯧꯕꯁꯤꯡꯗꯣ ꯑꯣꯜꯂꯛꯀꯅꯨ ꯏꯕꯦꯝꯃ ꯅꯣꯏ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝ ꯊꯤꯅ ꯇꯨꯀꯠꯆꯩ ꯂꯥꯟꯒꯤꯗꯃꯛꯇꯕꯨ ꯅꯁꯥꯗꯨꯕꯨ ꯌꯣꯟꯊꯣꯛꯑꯒ ꯅꯆꯥ ꯇꯔꯥꯅꯤꯊꯣꯏ ꯄꯣꯛꯊꯣꯛꯑꯒ ꯅꯆꯥ ꯄꯣꯛꯏꯁꯨ ꯈꯪꯗꯦ ꯊꯨ ꯂꯥꯎꯏꯁꯨ ꯈꯪꯗꯦ ꯂꯥꯟꯒꯤꯗꯃꯛꯇꯕꯨ ꯅꯊꯨꯒ ꯅꯈꯣꯡꯒ ꯌꯣꯜꯂꯤꯗꯨꯕꯨ ꯅꯣꯏꯕꯨ ꯀꯔꯝꯕ ꯁꯥꯅꯣ ꯍꯥ ꯅꯁꯥ ꯏꯖꯠ ꯂꯩꯕ ꯅꯣꯏꯕꯨ ꯑꯗꯨꯒꯁꯨ ꯌꯥꯝ ꯁꯦꯡꯕꯤ ꯌꯥꯝ ꯐꯖꯕꯤꯒ ꯁꯥꯖꯔꯤꯕ ꯏꯕꯦꯝꯃ ꯁꯤꯃꯁꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯅꯈꯣꯏꯒꯤ ꯀꯨꯀꯤ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯍꯨꯏꯗꯤꯅꯦ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯄꯪꯁꯝ ꯁꯝꯅꯔ ꯂꯩꯇ꯭ꯔꯣ ꯏꯀꯥꯏꯕ ꯈꯪꯗꯦꯒꯦ ꯑꯗꯥꯏꯅꯅꯦ ꯁꯝꯅꯔꯒ ꯂꯩꯕ ꯖꯥꯇꯤꯅꯦ ꯍꯥꯏꯕꯗꯅꯦ ꯆꯞ ꯆꯥꯏ ꯏꯕꯦꯝꯃ ꯊꯨꯅꯥꯕꯤ ꯊꯨꯂꯥꯎꯕꯤ ꯁꯤꯃꯁꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧꯋꯣ ꯍꯥꯎꯇꯛꯁꯦ ꯅꯣꯏꯅ ꯃꯥꯏ ꯃꯊꯨꯗꯣ ꯌꯣꯟꯊꯣꯛꯑꯝꯃ ꯅꯣꯏꯅ ꯃꯥꯒꯤ ꯃꯊꯨꯗꯣ ꯌꯣꯜꯂꯒ ꯂꯩꯈꯤꯕ ꯂꯝ ꯅꯠꯇꯤꯌꯦ ꯃꯦꯟꯃꯥꯔꯗꯒꯤ ꯂꯥꯛꯑꯒꯅꯦ ꯅꯊꯨ ꯌꯣꯜꯂꯒ ꯆꯥꯒꯅꯨ ꯃꯅꯤꯄꯨꯔꯗ ꯊꯨꯅꯝꯅ ꯋꯥꯏ ꯆꯥꯏꯔꯤ ꯅꯪꯒꯤ ꯊꯨꯅꯝꯗꯣ ꯀꯨꯀꯤ ꯅꯨꯄꯤꯒꯤ ꯊꯨꯅꯝ ꯍꯥꯏꯔꯦ ꯍꯋꯥꯏꯖꯥꯔ ꯀꯠꯆꯥ ꯅꯊꯨꯗ ꯆꯥꯝꯊꯣꯛꯑꯒ ꯈꯟꯕꯣꯏꯗꯤ ꯐꯕ ꯆꯥꯝꯁꯨ ꯆꯥꯝꯗꯕ ꯅꯊꯨꯗꯅ ꯑꯦꯌꯥꯔ ꯐꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯃꯌꯥꯡ ꯅꯨꯄꯥꯗ ꯉꯥꯎꯏꯍꯦ ꯃꯌꯥꯡ ꯅꯨꯄꯥꯗꯨꯗꯤꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯈꯣꯡꯌꯥꯒꯤ ꯏꯐꯨꯟꯐꯧ ꯁꯥꯟꯅꯗꯦ ꯅꯣꯏꯗꯤ ꯃꯌꯥꯡ ꯅꯨꯄꯥꯒꯤ ꯃꯇꯤꯗꯨꯅ ꯑꯗꯨꯝ ꯅꯝꯃꯟꯕꯗꯣ ꯅꯊꯨꯗꯨꯗꯩꯗ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯃꯌꯥꯡ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯕ ꯅꯣꯏꯁꯦ ꯑꯗꯨꯗꯨꯒ ꯅꯣꯏ ꯀꯨꯀꯤ ꯅꯨꯄꯥꯅꯁꯨ ꯅꯈꯣꯏꯁꯤꯗꯤ ꯄꯥꯝꯕꯤꯗꯗꯥꯏꯅꯦ ꯈꯪꯉꯤꯗ ꯑꯗꯨꯒ ꯋꯦꯕꯁꯥꯏꯠ ꯑꯃꯗꯁꯨ ꯅꯥꯐꯤ ꯌꯥꯎꯗꯕꯒꯤ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕꯤ ꯅꯪꯒꯨꯝꯕꯅꯁꯨ ꯏꯁ ꯐꯖꯕꯤꯒ ꯁꯥꯔꯤꯕ ꯍꯥ ꯅꯁꯛꯇꯨꯅ ꯊꯨꯌꯥꯏ ꯊꯨꯡꯕ ꯁꯝꯕ꯭ꯔꯨ ꯃꯥꯟꯕ ꯍꯟꯖꯟꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯩꯅ ꯍꯥ ꯅꯥꯐꯤ ꯌꯥꯎꯗꯕꯒꯤ ꯅꯈꯣꯝ ꯑꯆꯧꯕꯗꯣ ꯊꯥꯗꯣꯛꯄꯒꯤ ꯚꯥꯏꯔꯦꯜ ꯆꯠꯄꯗꯣ ꯑꯗꯨ ꯍꯥꯟꯅ ꯌꯦꯡꯉꯣ ꯃꯤꯒꯤ ꯁꯨꯃꯥꯡ ꯁꯤꯠꯇ꯭ꯔꯤꯉꯩꯗꯅꯦ ꯅꯁꯥꯒꯤ ꯁꯨꯃꯥꯡ ꯍꯥꯟꯅ ꯁꯤꯠꯄ ꯐꯩꯌꯦ ꯑꯗꯨꯒꯅꯦ ꯊꯨꯅꯥꯕꯗꯅꯦ ꯃꯅꯤꯄꯨꯔ ꯂꯣꯟ ꯇꯝꯃꯛꯄꯗ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯇꯝꯃꯛꯄꯗꯅꯦ ꯁꯦꯡꯅ ꯇꯝꯃꯛꯑꯗꯤ ꯐꯕ ꯀꯩ ꯍꯥꯏꯅꯁꯨ ꯈꯪꯉꯤꯁꯤꯅꯦ ꯃꯤ ꯇꯥꯅꯤꯡꯗꯦꯅꯤ ꯏꯕꯦꯝꯃ ꯅꯁꯥꯗꯣ ꯃꯦꯟꯃꯥꯔꯗꯒꯤ ꯇꯥꯛꯊꯣꯔꯛꯀꯅꯨꯅꯦ ꯅꯌꯨꯝꯗ ꯍꯟꯒꯣꯅꯦꯍꯦ ꯊꯨꯅꯝꯅ ꯋꯥꯏ ꯆꯥꯏꯅꯦꯍꯦ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯒ ꯁꯤꯃꯁꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯅꯈꯣꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯍꯥꯠꯂꯒꯅꯦ ꯀꯜꯂꯛꯄꯦꯟꯗꯅ ꯀꯜꯂꯛꯄꯤꯂꯤ ꯈꯣꯠꯂꯤ ꯅꯈꯣꯏꯅ ꯇꯧꯖꯕꯒꯤ ꯅꯔꯥꯅꯤ ꯀꯥꯏꯅꯒ ꯍꯥꯏꯔꯤꯛꯇꯣ ꯁꯤꯃꯇ ꯇꯥꯖꯕꯦꯝꯃ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯇꯝꯊꯤꯅ ꯍꯥꯠꯄ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯟꯅ ꯍꯥꯠꯄ ꯀꯣ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟ ꯑꯅꯤ ꯑꯃꯁꯨ ꯅꯈꯣꯏꯅ ꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯄ ꯁꯤꯒ ꯍꯥꯏꯔꯗꯤꯅꯦ ꯅꯊꯨꯁꯤꯡꯗꯣ ꯀꯛꯊꯠꯂꯒꯅꯦ ꯖꯤꯡꯒꯔꯗ ꯊꯦꯠꯄ ꯌꯥꯔꯕꯅꯦ ꯈꯪꯉꯕ꯭ꯔꯥ ꯀꯨꯀꯤꯂꯦꯟ ꯀꯧꯕ ꯂꯝ ꯂꯩꯇꯦ ꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯀꯨꯀꯤꯅꯤ ꯍꯥꯏꯕ ꯂꯝ ꯑꯃꯠꯇ ꯂꯩꯇꯦ ꯇꯞꯇꯥꯒꯤ ꯏꯁꯩꯗꯁꯨ ꯁꯩꯊꯥꯈ꯭ꯔꯦ ꯀꯨꯀꯤꯅꯤ ꯍꯥꯏꯕ ꯂꯝ ꯂꯩꯇꯦ ꯀꯨꯀꯤꯂꯦꯟ ꯀꯧꯕ ꯂꯝ ꯂꯩꯇꯦ ꯅꯈꯣꯏꯒꯤ ꯀꯨꯀꯤꯂꯦꯟꯗꯨꯗꯤ ꯅꯪꯒꯤ ꯅꯊꯨ ꯃꯅꯨꯡꯗ ꯂꯩꯔꯝꯒꯅꯤ ꯅꯪꯒꯤ ꯅꯊꯨ ꯃꯅꯨꯡꯗ ꯑꯗ ꯑꯦꯌꯥꯔꯅ ꯆꯪꯉꯀꯥꯟꯗ ꯀꯨꯀꯤꯂꯦꯟ ꯊꯥ ꯂꯩꯔꯝꯃꯅꯤ ꯑꯗꯨꯒ ꯅꯊꯨ ꯃꯅꯨꯡꯗ ꯑꯗꯨꯝ ꯀꯨꯀꯤꯂꯦꯟꯒꯤ ꯈꯨꯟꯗꯥ ꯂꯩꯔꯝꯃꯅꯤ ꯏꯕꯦꯝꯃ ꯁꯤꯃꯁꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯅꯈꯣꯏꯒꯤ ꯀꯨꯀꯤ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯍꯨꯏꯗꯤꯅꯦ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯄꯪꯁꯝ ꯁꯝꯅꯔ ꯂꯩꯇ꯭ꯔꯣ ꯏꯀꯥꯏꯕ ꯈꯪꯗꯦꯒꯦ ꯑꯗꯥꯏꯅꯅꯦ ꯁꯝꯅꯔꯒ ꯂꯩꯕ ꯖꯥꯇꯤꯅꯦ ꯍꯥꯏꯕꯗꯅꯦ ꯆꯞ ꯆꯥꯏ ꯏꯕꯦꯝꯃ ꯊꯨꯅꯥꯕꯤ ꯊꯨꯂꯥꯎꯕꯤ ꯁꯤꯃꯁꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧꯋꯣ ꯍꯥꯎꯇꯛꯁꯦ ꯅꯣꯏꯅ ꯃꯥꯏ ꯃꯊꯨꯗꯣ ꯌꯣꯟꯊꯣꯛꯑꯝꯃ ꯅꯣꯏꯅ ꯃꯥꯒꯤ ꯃꯊꯨꯗꯣ ꯌꯣꯜꯂꯒ ꯂꯩꯈꯤꯕ ꯂꯝ ꯅꯠꯇꯤꯌꯦ ꯃꯦꯟꯃꯥꯔꯗꯒꯤ ꯂꯥꯛꯑꯒꯅꯦ ꯅꯊꯨ ꯌꯣꯜꯂꯒ ꯆꯥꯒꯅꯨ ꯃꯅꯤꯄꯨꯔꯗ ꯊꯨꯅꯝꯅ ꯋꯥꯏ ꯆꯥꯏꯔꯤ ꯅꯪꯒꯤ ꯊꯨꯅꯝꯗꯣ ꯀꯨꯀꯤ ꯅꯨꯄꯤꯒꯤ ꯊꯨꯅꯝ ꯍꯥꯏꯔꯦ ꯍꯋꯥꯏꯖꯥꯔ ꯀꯠꯆꯥ
ꯅꯊꯨꯗꯣ ꯆꯥꯝꯊꯣꯛꯑꯒ ꯈꯟꯕ ꯑꯣꯏꯗꯤ ꯐꯕ ꯆꯥꯝꯁꯨ ꯆꯥꯝꯗꯕ ꯅꯊꯨꯗꯅ ꯑꯦꯌꯥꯔ ꯐꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯃꯌꯥꯡ ꯅꯨꯄꯥꯗ ꯉꯥꯎꯏꯍꯦ ꯃꯌꯥꯡ ꯅꯨꯄꯥꯗꯨꯗꯤꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯈꯣꯡꯌꯥꯒꯤ ꯏꯐꯨꯟꯐꯧ ꯆꯠꯅꯗꯦ ꯅꯣꯏꯗꯤ ꯃꯌꯥꯡ ꯅꯨꯄꯥꯒꯤ ꯃꯇꯤꯗꯨꯅ ꯑꯗꯨꯝ ꯅꯝꯃꯟꯕꯗꯣ ꯅꯊꯨꯗꯨꯗꯩꯗ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯃꯌꯥꯡ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯕ ꯅꯣꯏꯁꯦ ꯑꯗꯨꯗꯨꯒ ꯅꯣꯏ ꯀꯨꯀꯤ ꯅꯨꯄꯥꯅꯁꯨ ꯅꯈꯣꯏꯁꯤꯗꯤ ꯄꯥꯝꯕꯤꯗꯗ ꯍꯥꯏꯅꯦ ꯈꯪꯉꯤꯗ ꯑꯗꯨꯒ ꯋꯦꯕꯁꯥꯏꯠ ꯑꯝꯗꯁꯨ ꯅꯥꯐꯤ ꯌꯥꯎꯗꯕꯒꯤ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕꯤ ꯅꯪꯒꯨꯝꯕꯅꯁꯨ ꯐꯖꯕꯤꯒ ꯁꯥꯔꯤꯕ ꯍꯥ ꯅꯁꯛꯇꯨꯅ ꯊꯨꯌꯥꯏ ꯊꯨꯡꯕ ꯁꯝꯕ꯭ꯔꯨ ꯃꯥꯟꯕ ꯍꯟꯖꯟꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯩꯅ ꯍꯥ ꯅꯥꯐꯤ ꯌꯥꯎꯗꯕꯒꯤ ꯅꯥꯈꯣꯝ ꯑꯆꯧꯕꯗꯣ ꯊꯥꯗꯣꯛꯄꯒꯤ ꯚꯥꯏꯔꯦꯜ ꯆꯠꯄꯗꯣ ꯑꯗꯨ ꯍꯥꯟꯅ ꯌꯦꯡꯉꯣ ꯃꯤꯒꯤ ꯁꯨꯃꯥꯡ ꯁꯤꯠꯇ꯭ꯔꯤꯉꯩꯗꯅꯦ ꯅꯁꯥꯒꯤ ꯁꯨꯃꯥꯡ ꯍꯥꯟꯅ ꯁꯤꯠꯄ ꯐꯩꯌꯦ ꯑꯗꯨꯒꯅꯦ ꯊꯨꯅꯥꯕꯗꯅꯦ ꯃꯅꯤꯄꯨꯔ ꯂꯣꯟ ꯇꯝꯃꯛꯄꯗ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯇꯝꯃꯛꯄꯗꯅꯦ ꯁꯦꯡꯅ ꯇꯝꯃꯛꯑꯗꯤ ꯐꯕ ꯀꯩ ꯍꯥꯏꯔꯤꯁꯨ ꯈꯪꯗꯦꯁꯤꯗꯅꯦ ꯇꯥꯅꯤꯡꯗꯦꯅꯦ ꯏꯕꯦꯝꯃ ꯅꯁꯥꯗꯣ ꯃꯦꯟꯃꯥꯔꯗꯩꯅꯦ ꯇꯥꯛꯊꯣꯔꯛꯀꯅꯨꯅꯦ ꯅꯌꯨꯝꯗ ꯍꯟꯒꯣꯅꯦꯍꯦ ꯊꯨꯅꯝꯅ ꯋꯥꯏ ꯆꯥꯏꯅꯦꯍꯦ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯒ ꯁꯤꯃꯁꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯅꯈꯣꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯍꯥꯠꯂꯒꯅꯦ ꯀꯜꯂꯛꯄꯦꯟꯗꯅ ꯀꯜꯂꯛꯄꯤꯂꯤ ꯈꯣꯠꯂꯤ ꯅꯈꯣꯏꯅ ꯇꯧꯖꯕꯒꯤ ꯅꯔꯥꯅꯤ ꯀꯥꯏꯅꯒ ꯍꯥꯏꯔꯤꯇꯣ ꯁꯤꯃꯇꯤ ꯇꯥꯖꯕꯦꯝꯃ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯇꯝꯊꯤꯅ ꯍꯥꯠꯄ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯟꯅ ꯍꯥꯠꯄ ꯀꯣ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟ ꯑꯅꯤ ꯑꯃꯁꯨ ꯅꯈꯣꯏꯅ ꯌꯥꯝ ꯊꯤꯅ ꯇꯝꯊꯤꯅ ꯍꯥꯠꯄ ꯁꯤꯒ ꯍꯥꯏꯔꯗꯤꯅꯦ ꯅꯊꯨꯁꯤꯡꯗꯣ ꯀꯛꯊꯠꯂꯒꯅꯦ ꯖꯤꯡꯒꯔꯗ ꯊꯦꯠꯄ ꯌꯥꯔꯕꯅꯦ ꯈꯪꯉꯕ꯭ꯔꯥ ꯀꯨꯀꯤꯂꯦꯟ ꯀꯧꯕ ꯂꯝ ꯂꯩꯇꯦ ꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯀꯨꯀꯤꯒꯤꯅꯤ ꯍꯥꯏꯕ ꯂꯝ ꯑꯃꯠꯇ ꯂꯩꯇꯦ ꯇꯞꯇꯥꯒꯤ ꯏꯁꯩꯗꯁꯨ ꯁꯩꯊꯥꯈ꯭ꯔꯦ ꯀꯨꯀꯤꯒꯤꯅꯤ ꯍꯥꯏꯕ ꯂꯝ ꯂꯩꯇꯦ ꯀꯨꯀꯤꯂꯦꯟ ꯀꯧꯕ ꯂꯝ ꯂꯩꯇꯦ ꯅꯈꯣꯏꯒꯤ ꯀꯨꯀꯤꯂꯦꯟꯗꯨꯗꯤ ꯅꯪꯒꯤ ꯅꯊꯨ ꯃꯅꯨꯡꯗ ꯂꯩꯔꯝꯒꯅꯤ ꯅꯪꯒꯤ ꯅꯊꯨ ꯃꯅꯨꯡꯗ ꯑꯗ ꯑꯦꯌꯥꯔꯅ ꯆꯪꯉꯀꯥꯟꯗ ꯀꯨꯀꯤꯂꯦꯟ ꯊꯥꯔ ꯂꯩꯔꯝꯃꯅꯤ ꯑꯗꯨꯒ ꯅꯊꯨ ꯃꯅꯨꯡꯗ ꯑꯗꯨꯝ ꯀꯨꯀꯤꯂꯦꯟꯒꯤ ꯈꯨꯟꯗꯥꯔ ꯂꯩꯔꯝꯃꯅꯤ